Manipur ki ANOUBA district taret SHEMKHIBA adu KHUDAK HANDOKNABA demand TOURADUNA United Naga Council UNC na October 3 gi AHING NONGYAI dagi Manipur ki Naga Taba Mapham Shing Da Pung nipan ki total Bandh Laothokhre Ningthaukawa numita UNC na thokpa cherol amana hai kumja lising ni tara ki December nipanda Manipur ki ANOUBA district taret SHEMKHIBA gi wathok ase loisinaba UNC gi maikai dagi ultimatum ama piba laikhre Naga miyam na wari sanad ba aduda thazaba thammi amasung wari sanabagi khutangda miyamgi khudung chadaba sing warosin puraknaba lepa laitana mari lainaba authority da appeal tawduna lakhi adubu chap chaba paukum amata piraktabadagi naga miyamna yaningdaba adu utpa oina pungni punipan gi total ban asi tawnuba wari lawbani total ban asida tangai fadaba servicing media amasung emergency case singi oinadi komthokani Panbayabadi kumja lising ni tara ki December nipan da Congress lainga ki matamda Manipur gi hana lezana district sing dagi khaidok ANOUBA district taret SHEMKHIBani masibu yaning da phongdoktuna matam sangna khongjang changsinki amadi national highway sing numit chamaga kunthama panni economic blockade chathakibani